ngasi phongkiba tongan Manipuri se phongsing amasum thokiba thawdo wathoksing dagi maruoibe I pausing khonga saraga Manipur top channel gi maikei digi meyamna thamjigi ahan bada ngasi phongkiba si phong dagi editorial kalam dagi content amon lokhosara kanda channel sigi maikei digi meyamna thamjigi ahan bada Nagaland wathoki worois Mangjaonana Center da haihaugadabani Nagaland gi kumpurak liba amasum naga political issue ni hariba wafam wathoksiga Manipur gi furup kanglup amataga karigumba hiram amatada marilinade Nagaland gi wathokna Nagaland gini Manipur gi wathokna Manipur gini lebasi gi phibanungda punna yauminaduna amata oina saruksing oiminarabsu tungan state amamamne adubu laibak sigi saruk am oiriba Nagaland khaki wafam natana atop state amasum union territory singda karigumba wathok lanthok ama tholakpada laibak sida laiminariba Manipur gi maikeidigi mathok taraklabadi angama mateng pangbigai pangpham sithui adubu Nagaland ga yumthangnariba Manipur gi marakta hehek mari lehenarakdiba naga haiba furup sigi maming manaba Manipur gi singmi khrana makhoi su furup sigi maming manaba kangbu siga amatani haiduna hekta hau torakpaduga Nagaland gi naga political issue ni hairiba sigi woroisin purakadoribani hariba kharana su awangnongpo state singi naga taba mafam sing amat oina punsingadabani Greater Nagaland semgadabani habi wafam kangthorakpanina naga haiba mingausiga manaba masu masina kunsingadabani haiba khara Manipur su lairibana Nagaland da halup ama oiriba NSNIM phawbana makhoigi India government ki marakta taunaraba 6 pair agreement ki ngamkhaida phawba Bangkok ta khuyak pinakhiba akaknaba pankhai leitaba haiduna naga furup kanglup khara lairiba Manipur gi saruk khara su konsilakpa yabagi damak without territorial limit haiba wahe ohum hapsulubadagi June taraga nipan gi thawdok sing thokribani masigi matung tarakpara NSNIM ga India government ki marakta khuyak pinakhiba makhoyani ke framework agreement phawgi manungda yauriba warol sing miyamda loina phongdo inatragana phongdokti habi wafamda hauju phawbada ningdol pomnaribani tasengnamak Nagaland gi political issue bu oiro natragana juko beligi ngamkhagi sarukta bu oiro Manipur gi yellow missing oiriba furup kharabu nagani mingmani haiduna lamsinduna khopsilaga konsinana bu honaraktraba Manipur gi territory gi yauna makhal punamaki integrity da sokalaktuna tharak hungatpegi phibambu ohelaktrabadi kari sukaide Nagaland gi sumakhal amatagi mari lenade laisu lainaroi ahoina dum yumthangnarakpa state ama oiminarakpagi haunaba Manipur gi maikeidigi pangbu yaba angama mateng sing phawba pangbe adubu naga political issue ni hariba wathoksigi woroisin puraknabani haiduna lisangsina satharakliba wari sanaribani haiba kumpurakliba pistokasigi paringda Manipur gi emotionals amasum territorial integrity da sawalakpa yabagi thawdok sing thokrabana Nagaland gi woroisin puraknaba honarakpada Manipur bu amugana konbirakloi haibasi pungning lomba phibam ama oidabagi wani masigi mathakta haujik mathang sai English ingani kunga humdoi gi angan masarta pangtholagadaba Nagaland assembly gi election gi mamangda makhogi naga political issue gi aroiba woroisin purakna bo honagadabani haiduna Nagaland gi minister Nepi Riona Lusingo mihut kangbu amana Prime Minister Narendra Modi amasum Home Minister Amit Shah ga Delhi da laktuna Taksilhao lekre Masidagi hanagi interlocutor R.N. Rabi gi mahut silakiba AK Mishra Nagaland lakre asuk kuiraba naga pisto osigi paring ihan hanbo na Dimapur manakta liba NSIM gi headquarter camp Hebron da ihan hanbo na interlocutor AK Mishra na lahulubasigi general secretary TS Muibag hakthengna unaduna warisanakre Nagaland gi civil society organization singamasum stakeholders singas unaduna warisanakre oiragliba phibam sida Nagaland lenga ki deputy chief minister Y Paton maikedigidi aroiba woroisin adu anoba Nagaland assembly mikhal matungda oitholaklabasu pangtholagadaba election duda mai paglakpa Nagaland gi MLA sing resign tawbagi wafam leite haiduna fawba phongdokiba lekre maram asina Nagaland gi wathok loisingadawre haibada Manipur na khoirang khosaunabagi waf natte Manipur Chennahalakanu Chennahalak basu Center Mangjaonana Taksilhao haibani haibanga sigi editorial kalamsi memna thamjige duga makhasa tharak poina tupa marubi pauksin khar memna pijage memna lufom yeng taminasi makhasa tharak poina tupa pawman India gi military sading malemna ahum supa khwaiding yamba oi report
India ki military sading $76.6 asi US amasum China ki hek mathang da malem gi oina khwai da ki yam oi haina Sweden da leiba think tank Stockholm's International Peace Research Institute SIPRI ni thukaba numita phongba masigi khwai da ki no report haidi report atuna hai India ki military sading asi kumja English ngani ga kundagi sada 0.9 henga ki amasum kumja English ngani ga tarakani thudagi sading kuntragom do henga ki Indigenous Khulai industry support hanana bagi damakta kumja English ngani ga kunga mathogi military budget sada humfuga mari gi capital haple leba sida sajaba khulai sing laina bagi damak yarmak toki India si China amasum Pakistan ga mayukna duna lan ani sukna ba yabagi threat ama mayukna duna laitibani kumja English ngani ga kundagi India na China ga line of actual control da ngamkhai gi matang da yena duna lakhi report aduna haiki madudi kumja English ngani ga kunga mathoi da malem ge ba military sading asi sada 0.7 hengatuna $billion lisingani ga sama ga taragom do yokhi makhatana report aduna hai kumja English ngani ga kunga mathoi da ngaksel gi hiram da khwai digi sauna sading tokiba laiba mangadi US China India UK amasu Russia ni global military spending ge no data gi matungina laiba manga asina tawriba military sading asi malem gi apunba military sading sada humfuga ni thuini hainu supali kumja English ngani ga kunga mathoi malem gi military sading leptani hengatuna matam pumai goina khwai digi wanglaba $1 2.1 yoki masi military sading leptani hengat khibana thangna na tare suba sahini hainu su pausna fongdorakli Atopa paamana Japan gi mangkraba tourist hi da tongkhibasingi marakta sikiba mi masing taragamathoi sure ningthokaba numita masagi sai ahum romda ngairiba nupi masa ma sirama thengnakibaga loinana Japan hokiba sayol gi aroiba sorokta thiba khangkhidaba tourist hi amada tongkhiba miyoisingi marakta gi sikiba mi gi masing taragamathoi sure haina Coast Guard amasum local officials singna phongdorakli mangkhiba miyoising adubu thibagi SARS sinariba Coast Guard amasum Self Defense Force SDF na makoina thiriba mafam sing hena pakthok chakthonki thibigi thaba duda aircraft amasum vessel sing sizinari haina agency gi report haidi tan taraga mapan gi tour boat ama oiriba Kazu One koba vessel adu April 19 Japan gi awang thangba prefecture Hokkaido gi Shibitoko Peninsula gi manakta thiba khangkhitaba matamda puna miyoi kunga turuk tongkhibani ithak ipom kalabi ising manakta hi adudagi distress kolama numituda lakhi local accounts singi matungina nungthil pungamaga minute 15 rom tabari hi aduga paw fauna bangam khide hi aduda tongkhiba singi manungdagi nupa tare amasu nupi ohum sire habisi mathangi numita confirm tawbangam khiena fawksna makhatana fongdorakli atopa paw man Russia gi thau thampam da yam sauna mai sakre Ukraine ga lo na bada leiba asobo Russian city Bryansk ngasi oil depot ma da yamna sauna mai sakpagi thawdok thokre hari Transneft Druzhba GSC na operate tawba premise ta masum atokpa mafam amada mai sakpagi thawdok sing thokibani thawdo du mi sibi yaukide masum mi leinaba building singda threat su leiti haina emergency situation ministry na phongdokhi mai sakpagi thawdo do phibam yamna lurabasu akoibda leiriba mi sing sapagataba mafamda puthoknabagi thawrangdi leiti haina ministry gi press service ta haki local gi mi singna phongdokibagi matungna pokhaibagi makul kya ta kya masum social media ra thagat narakpada video singda serial khongba ta kya ki CTAC gi Fokinski district su atopa mai sakpagi thawdo amaga thokhi madu kamdauna thokibano haibadu khangmangamdri haina media gi report aman haki Ukraine ga lonaba Bryansk asi mi lakh mari hena khundab yamna maru ebalamda mamani interface ki source matung ina diesel tan lising taragi tingama mai hauki hairi anisuba thawdo adusu military unit amada leiba diesel fuel depot da thokibani haina Rozia 24 television report oki thawdok singasi Ukraine gi maikedi sa tharakpa attack oigadra natragana accident oigadra haibadu sapsana khangdre dubo thawdok thoktrngi mamangda Bryansk ki official singna terrorist threat lei haina de phungdoki tha siga angan masarukta si Ukraine sel kapsin bagi thabak kaya sataki haina SARS tokiba Russia gi Voronezh amasum Belgorod lamdamda official singna asiguma threat ki wapum lakthoki haina pausna makatana phungdorakli
ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎꯁꯤ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯄꯥꯊꯣꯛꯆꯈꯤꯕ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ ꯃꯇꯝ ꯃꯇꯝꯒꯤ ꯃꯔꯨꯑꯣꯏꯕ ꯏ ꯄꯥꯎꯁꯤꯡ ꯃꯌꯥꯝꯗ ꯑꯞꯗꯦꯠ ꯄꯤꯖꯔꯛꯀꯦ ꯑꯦꯟ ꯊꯦꯡꯛ ꯌꯨ